ꯑꯩ ꯇꯁꯤꯗꯩ ꯂꯧꯈꯠꯂꯒ ꯁꯨꯃꯥꯏꯅ ꯆꯥꯕ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯄꯣꯒꯦ ꯃꯣꯔꯣꯛ ꯐꯖꯅ ꯉꯥꯡ ꯃꯦꯠꯂꯦ ꯑꯗꯨꯒ ꯄꯣꯒꯦꯁꯤ ꯇꯣꯠꯁꯜꯂꯒ ꯃꯌꯥꯝ ꯁꯤ ꯄꯥꯟꯁꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯩ ꯇꯥꯟꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯊꯨꯝꯌꯥꯛꯄꯤꯒ ꯊꯣꯡꯉꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯂꯩꯕꯥꯛꯁꯤ ꯂꯧꯊꯣꯛꯄꯤꯔꯒ ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯈꯦꯠꯇꯕꯤꯗ ꯑꯗꯨꯝ ꯀꯥꯝꯗꯣꯏꯅꯤꯀꯣ ꯈꯦꯠꯂꯗꯤ ꯑꯩ ꯈꯨꯠ ꯌꯥꯝ ꯂꯦꯡꯉꯦꯕ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯥꯝꯊꯣꯛꯆꯔꯛꯑꯒꯦ ꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯨꯝꯌꯥꯛꯄꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯖꯜꯂ ꯊꯝꯃꯅꯤꯀꯣ ꯍꯣꯔꯦꯟ ꯃꯥꯏ ꯃꯀꯨꯁꯦ ꯐꯖꯅ ꯈꯣꯛꯇꯣꯛꯄꯤꯅꯕꯒꯤ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯧꯈꯠꯄꯤꯔꯒ ꯃꯥꯒꯤ ꯃꯀꯨꯁꯦ ꯑꯗꯨꯝ ꯈꯦꯠꯄꯤꯕꯀꯣ ꯁꯨꯃꯥꯏꯅ ꯃꯀꯨꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯅꯨꯡꯉꯥꯏꯔꯦꯅ ꯇꯥꯎꯊꯣꯛꯇꯣꯏꯅꯦ ꯁꯤ ꯑꯃꯨꯛ ꯁꯤ ꯍꯧꯖꯤꯛ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯎꯔꯒꯦ ꯉꯥꯁꯦ ꯍꯧꯖꯤꯛ ꯇꯥꯎꯔꯁꯤ ꯉꯥꯗꯤ ꯊꯨꯝꯌꯥꯛꯄꯤꯁꯦꯀꯣ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯝꯇ ꯑꯣꯟꯊꯣꯛꯀꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯂꯧꯈꯠꯂꯁꯤ ꯉꯁꯥꯏ ꯄꯥꯟꯗꯣ ꯐꯨꯠꯄ ꯂꯣꯏꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯛꯈꯥꯏꯔꯒꯦ ꯁꯤ ꯇꯛꯈꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯇꯣꯏꯅ ꯇꯛꯈꯥꯏꯕ ꯅꯠꯇꯦꯀꯣ ꯃꯇꯨꯝꯗꯣ ꯈꯔ ꯈꯔ ꯊꯨꯒꯥꯏꯕꯤꯕ ꯃꯇꯨꯝꯁꯨ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯁꯤ ꯁꯤ ꯐꯥꯔꯁꯇ ꯖꯤꯔꯥ ꯍꯥꯟꯅ ꯍꯥꯞꯄꯁꯤ ꯃꯊꯪꯗ ꯆꯅꯝ ꯇꯤꯜꯍꯧ ꯑꯁꯨꯕꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤ ꯈꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯌꯥꯏꯁꯦ ꯇꯣꯡꯈꯠꯂꯦꯕ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯣꯠꯈꯥꯏꯕꯤꯔꯁꯤ ꯐꯖꯅ ꯑꯗꯣ ꯊꯥꯎꯗꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯂꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯃꯇꯥꯏꯗ ꯍꯥꯞꯄꯤꯕ ꯁꯤ ꯉꯥꯏꯍꯥꯛ ꯃꯆꯨ ꯂꯩꯁꯟꯍꯜꯂꯁꯤ ꯁꯤ ꯍꯧꯖꯤꯛ ꯃꯨꯟꯖꯜꯂꯛꯑꯦ ꯁꯤꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯨꯟꯖꯜꯂꯛꯑꯦ ꯁꯤꯁꯤꯗ ꯄꯥꯟ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤꯁꯦ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯒ ꯑꯃꯨꯛ ꯃꯍꯤ ꯍꯥꯞꯀꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯤꯗ ꯃꯆꯨ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯃꯆꯨ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯆꯨꯁꯤ ꯈꯤꯇꯪ ꯍꯥꯞꯄꯧꯔꯁꯤꯀꯣ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯁꯥꯂꯥ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯄꯧꯔꯁꯤ ꯃꯁꯥꯂꯥꯁꯦ ꯄꯨꯂꯞ ꯃꯌꯥꯝ ꯂꯣꯏ ꯁꯨꯔꯕ ꯃꯁꯥꯂꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯁꯤꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄꯛꯑꯅꯤ ꯃꯍꯤꯁꯦ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯤꯀꯣ ꯃꯥꯁꯦ ꯑꯣꯜꯔꯦꯗꯤ ꯃꯨꯜꯂ ꯂꯩꯔꯕꯅꯤꯅ ꯑꯌꯤꯡꯕ ꯍꯥꯞꯄꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯑꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯁꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯃꯌꯥꯝ ꯁꯤ ꯍꯧꯖꯤꯛ ꯌꯥꯔꯛꯑꯦꯀꯣ ꯇꯣ ꯍꯥꯎꯗꯣꯏ ꯃꯥꯜꯂꯗ꯭ꯔꯥ ꯁꯤꯗ ꯉꯁꯥꯏꯒꯤ ꯊꯨꯝꯌꯥꯛꯄꯤ ꯇꯥꯎꯕꯗꯣ ꯁꯤꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯜꯂꯔꯣꯏꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯥꯔꯦ ꯑꯗꯣ ꯇꯣ ꯑꯩ ꯇꯁꯤꯗꯩ ꯂꯧꯈꯠꯂꯒ ꯁꯨꯃꯥꯏꯅ ꯆꯥꯕ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯁꯨꯃꯥꯏꯅ ꯊꯣꯡꯅ ꯑꯗꯨꯝ ꯆꯥꯕꯕꯨꯗꯤ ꯌꯥꯎꯅꯔꯝꯒꯅꯤꯀꯣ ꯑꯗꯨꯏꯁꯨ ꯊꯣꯡꯗ꯭ꯔꯤꯕ ꯃꯤꯈꯩ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯁꯤꯗ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯦꯟꯖꯥꯡꯁꯦ ꯆꯥꯅꯕꯒꯤ ꯇꯌꯥꯔꯤ ꯇꯧꯕ ꯍꯧꯔꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯊꯣꯡꯖꯕ ꯄꯥꯟꯒ ꯊꯨꯝꯌꯥꯛꯄꯤꯒꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯑꯦꯟꯖꯦꯜ ꯐꯦꯛ ꯀꯣ ꯃꯥꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯥꯒꯤꯁꯨ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯀꯃꯦꯟꯗ ꯀꯩꯅꯣ ꯆꯥꯕꯁꯦ ꯊꯣꯡ ꯊꯥꯛꯄꯁꯦ ꯑꯗꯨꯝ ꯅꯍꯥꯟꯒꯤ ꯈꯥꯃꯦꯟ ꯊꯣꯡꯕꯗꯨꯗ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯕꯒ ꯍꯥꯞꯄꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯃꯍꯥꯎꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯑꯦꯟꯖꯦꯜ ꯐꯦꯛꯀꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯉꯁꯤ ꯑꯩꯅ ꯆꯥꯖꯗꯣꯏꯁꯦ ꯊꯨꯝꯌꯥꯛꯄꯤꯒ ꯑꯗꯨꯒ ꯄꯥꯟꯒ ꯊꯣꯡꯕꯅꯤꯀꯣ ꯑꯗꯣ ꯔꯦꯁꯤꯄꯤꯁꯤꯕꯨꯗꯤ ꯑꯩꯅ ꯊꯣꯡꯖꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯣꯀꯣ ꯇꯦꯁ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯨꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯌꯥꯝ ꯊꯨꯝꯌꯥꯛꯄꯤꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄꯥꯟ ꯃꯇꯨꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯁꯤꯡꯖꯨ ꯂꯩꯔꯦꯀꯣ ꯑꯩꯁꯦ ꯆꯥꯕ ꯍꯧꯒꯦ ꯇꯧꯔꯤꯌꯦ ꯍꯥꯟꯅ ꯇꯨ ꯁꯤꯗ ꯄꯣꯒꯦ ꯃꯣꯔꯣꯛ ꯐꯖꯅ ꯉꯥꯡ ꯃꯦꯠꯂꯦ ꯑꯗꯨꯒ ꯄꯣꯒꯦꯁꯤ ꯇꯣꯠꯁꯜꯂꯒꯦꯀꯣ ꯇꯣꯠꯁꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯔꯕꯜꯗꯣ ꯑꯗꯨꯒꯤ ꯀꯥꯡꯉꯧ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯆꯥꯕ ꯎꯄꯨꯗ ꯍꯥꯟꯅ ꯀꯠꯆꯔꯒ ꯍꯥꯎꯔꯦ ꯑꯗꯨꯒ ꯑꯩ ꯊꯨꯝ ꯈꯔ ꯌꯥꯛꯊꯣꯛꯈ꯭ꯔꯦ ꯊꯨꯝꯌꯥꯛꯄꯤꯗꯨꯅꯤꯅꯦ
ꯊꯨꯝ ꯌꯥꯛꯄꯅꯤꯅ ꯊꯨꯝꯗꯣ ꯆꯞ ꯆꯞ ꯑꯩꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨ ꯊꯨꯝꯗꯣ ꯍꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯎꯔꯦ 이sim도 탁잡네 살짝 싸들고 이sim도 좀 탁해봐 이번에 뭐 하래 ꯃꯌꯥꯝ ꯄꯥꯟꯁꯤꯗꯤ ꯑꯗꯨꯝ ꯏꯁꯥꯗꯒꯤ ꯇꯥꯟꯖꯕ ꯏꯁꯥꯒꯤ ꯀꯩꯅꯣꯗꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯧꯖꯕ ꯇꯥꯟꯖꯕꯅꯤꯅ ꯍꯥꯎꯋꯦ ꯆꯥꯛꯁꯦ ꯌꯥꯝ ꯄꯨꯊꯣꯛꯆꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯊꯨꯝꯌꯥꯛꯄꯤ ꯊꯣꯡꯕꯁꯤꯅ ꯇꯦꯁ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯆꯥꯛꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯛꯑꯒꯦꯅ ꯍꯥꯞꯆꯤꯜꯂꯦ ꯊꯨꯝꯌꯥꯛꯄꯤ ꯑꯩꯅ ꯊꯣꯡꯉꯤꯕ ꯈꯨꯊꯣꯡꯗꯣ ꯃꯌꯥꯝꯒ ꯃꯥꯟꯅꯔꯗꯤ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯕꯤꯔꯝꯃꯣ ꯏꯁꯤꯡ ꯑꯁꯥꯕ ꯁꯨꯃꯥꯏꯅ ꯆꯨꯝꯊꯣꯛꯑꯒ ꯊꯣꯡꯕꯁꯤꯅ ꯃꯥꯒꯤ ꯊꯨꯝ ꯀꯩꯀꯥ ꯌꯥꯛꯄꯒꯤ ꯆꯥꯡ ꯈꯤꯇꯪꯗꯤ ꯍꯟꯊꯩꯑꯕ ꯑꯗꯨꯗ ꯑꯩꯅ ꯉꯁꯤꯁꯤꯅ ꯊꯨꯝ ꯈꯔ ꯌꯥꯝ ꯊꯥꯛꯆꯜꯂꯨꯕ ꯄꯣꯀꯦꯠꯁꯤꯁꯨ ꯑꯩꯒꯤ ꯍꯪꯒꯣꯜꯗ ꯄꯟꯖꯕꯅꯤꯀꯣ ꯍꯣꯏ hard. Mềm đấy là hãy cho nên phải đi YouTube tàu vi bạn YouTube không mà quả ngày hôm quay trộn thác bộ rồi số rồi cha bây giờ bộ số ôi bây giờ bộ số ôi bây giờ đi đó này ăn thằng nào hiện cho bây giờ khi mà phải bây giờ video làm gì đấy bà khẩn đã bộ tông bộ kỳ cái đó bây giờ video đấy bà khẩn đấy kỳ đấy bà làm bộ cái sinh chủ hảo đấy mình phải chậm lại mới nhìn được bây giờ chậm hao với mình phải chậm rồi mẹ của xem rồi thì cứ làm cân là 그럼에도 짜고 그러실래? 그리고 엔젤 100호 한이할 땐 다같자리고
ꯆꯥꯕ ꯂꯣꯏꯔꯒꯀꯣ ꯊꯣꯡ ꯅꯠꯇꯦ ꯆꯥꯕ ꯂꯣꯏꯔ ꯅꯠꯇꯦ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕꯒꯤ ꯅꯝꯅꯤꯡꯗꯦꯕ ꯅꯝꯕꯨꯗꯤ ꯅꯝꯅꯤꯡꯉꯁꯨꯅꯦ ꯑꯗꯨꯝ ꯇꯟꯖꯜꯂꯛꯑꯦꯕ ꯂꯣꯏꯁꯟꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯥꯏ ꯃꯤꯠ ꯐꯦꯁ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯤꯅ ꯚꯤꯗꯤꯑꯣꯗꯣ ꯆꯥꯕꯒꯤꯗꯣ ꯅꯝꯃꯛꯇꯣꯏꯅꯤꯅ ꯈꯤꯇꯪ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯇꯕꯁꯨ ꯌꯥꯔꯛꯇꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯆꯥꯛ ꯊꯣꯡꯕ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗꯪ ꯊꯥꯒꯠꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯊꯣꯡꯉꯦ ꯊꯥꯒꯠꯈ꯭ꯔꯒ ꯂꯣꯏꯔꯦꯅ ꯉꯥꯡꯉꯒ ꯈꯔ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡ ꯊꯥꯛꯄꯒꯤꯁꯦ ꯆꯥꯕꯒꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛ ꯇꯥꯔꯗꯤ ꯈꯔ ꯋꯥꯏꯑꯦꯕꯀꯣ ꯋꯥꯕꯨꯗꯤ ꯑꯩ ꯋꯥꯕ ꯅꯠꯇꯕ ꯚꯤꯗꯤꯑꯣ ꯁꯦꯝꯗꯒꯤ ꯇꯧꯗꯣ ꯑꯗꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡꯁꯨ ꯍꯦꯛꯇ ꯏꯪꯈꯤꯗꯅ ꯑꯗꯨꯗꯨꯅꯅꯤ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯕꯅꯤꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯀꯣ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯑꯄꯥꯝꯕ ꯚꯤꯌꯣꯔꯁꯀꯤ ꯑꯄꯥꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯦꯟꯖꯦꯜ ꯐꯦꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ